Paver block technology Sijinaduna, Kakching Moirangthem, Leikai, Lanjing, Pareng, Lambi, Semba, Loisinduna, ngasi, Kakching AC MLA Mayanglambam Rameshwar, Meeyam Khutsinnakhre. Thauram Aduga Mari Lenana MLA Mayanglambam Rameshwar High, Chief Minister N. Biren Amasong Works Minister Govindas Konthaujamna. Ayaba Pirakpadagi PWD Amasong Local Area Development Fund Anina Lambi Asi Sempane. Paver block technology Sijinaduna Semdiba Lambi Asi, Jahi Tara forward Jalan Mangamkane. Koilasna lambi sembana jahi ama anigi manungda amukhana semdaba yaraktaba maramna achoba fund ama changbana maram oiraga atopa chawkhat thaurang singda sel thadaba ngamlamtabani adum oinamak Paver block technology na lambi semba asina miyamna kanaba kaya piba ngamlagani ngasi fawbada PWD amasong local area development fund gi makhada Kakching gi maru oiba lambi taraga mapan semba loikhre Anauba lambi tara semnaba ayaba leire masigi manungda semba haukiba lambi singsu yaure haina mangna phungdokhi Lairiba Kakching Kendra Gilamsida Karamba Mafam Dana Lauba, Karamba Mafam Dana offices Taba, Karamba Mafam Dana Yum Taba, Hybrid Chingbadugi, Akoigi, zoning system Koisi, modern planning the township planning the zoning system. Masamasagi utility Sinagadu Pomdugi Matumina, Karamba Mafam the Karitara Pagni and master planuma, Sembagi, Wachi Akoi section Taurea, Masizu master plan Sizu, Widana, Masi master planuma, the Wahoragani. Aina mangjadi ba manglan di kalino harakata nasi tungi horakadore ba ichini nau singna laigadore ba environment sida lairiba akoina lairiba mafam sida laumi singna koigi chana ba authok hengalan ba aduga loina na lambi thong phalaga school college phala kanda health care system phala kanda yamna comfortable oiba peaceful oiba unsi ama laira kanda ichini nau singsi kanna honaraga lairi para kanda apoba Meeyam oiraga tungi yumbi ohungna bugi pochi karamaina tahanji ge habagi masigi master plan jine ba igi manglan